ISTV News Bank Tabri Boxingbo Taranusri, Jahan da Muru Boxing Lobisi. Sahigi plan gi Senfam SPA Amadi SCA gi Senfam Hangat Pinaba, Chief Minister Oibobina, Union Finance Minister da Taksin Kray. भारत के प्रेसिडेंट प्रणब मुखर्जी ना पार्लियामेंट के अपुनबा सेशन दा नरेंद्र मोदी ना लुसिंगबा नु सरकार असिगे रोड मैप पुथोखरै अमदी असथाव पोयान तौदुना खाइदो खाइजिन तौरंबा मंत्री पुखिदा लेबा गोडाउन मा फुड सेफ्टी एक्ट की मखादा ऑफिशियल सिंगना सोलोन सिंदुना सिल तौखरै हौजिपाउ संदरम पिजरी Chief Minister Okram Ibobina State Asigi Sagot Thorangi Damak State Plan da Central Assistant ki Tangai Fadabadu Budget ki Mangoi Naba Consultation Mipomamada Pukatkre Union Finance Minister Arun Jetlina Sierra Loduna New Delhi Hotel Asok the Pangto Kiba State Amusung Union Territory Singi Finance Minister Singh Yawa Mipam da Wapamasi Pukat Kibani Chief Minister na State Asigi Apunba Revenue ki Sada Tara Kaktana Masagi Resource Oiba Maramna Sagot Thorangi Tangai Fadaba Singh Sel Thadabada Central Assistant na Yamna Maru Iba Mapamakale State Asigi Maru Iba Plan Resource ki Yumpamasi Special Plan Assistant Amasung Special Central Assistant Oi SBI gi Fanna Lambi Thong Haksel Sasan Lau Singubagi Poto Itay Lokong na Singwi Maruiba Project ya Paikatli Project Singasi Loisinaba Masung Anuba Paikatnaba Hausik Leriba Sahigi Lupa Crore Samri Yankagi Sanfamasi Lupa Crore Satukta Hangat Patangai Fade Central Sponsor Scheme Singi Stay na Putokada Patangai Fadaba Yenglaga Special Central Assistant ki Hausi Fanglibat Lupa Crore Sanipal Asidagi Listing Amada Hangat Pinaba Union Finance Minister Puning Singsin K State Asigi Sel Tungi Pibam Yamna Pibam Zada Batangka Amada Satli Resource ta Satina Soksin Kribasi 6 Pay Commission Sanahan Kiba Police Education Health Department Autonomous District Council Singi Tangai Fadana Tabuk Low Kibana Amuke Hana Soksin Hanki Anoba Pay Revision Sing Sanahan Vedagi Resource ta Award ba Lakliba Sing Yenglaga Union Government na Sel Tungi Sotan Labor State Singda Ngaklo Pibigani Habigi Tazabatamki Central Sector ki Makada Paikat Liba Infrastructure Projects Sing Matang Paladuna Critical over Projects Sing Matamsana Loisinaba State Government na Akan Matabak locally Jiribam Tupul Infal Railway na Loisilakoda Socio-Economic ta Sound Owenbama Purlagani National Project Asi Matamsana Loisinba Ngamnaba Darkar Oiba Fund Lisingani Taramari Taramanga ki budget ta Happy Naba Apil Tauki Look is policy my partner Nabi Muruiba Project Amoina Infal Airport International Airport Onaba Lisingani Nepal Degi Lupa Crore Sama Kundinipan Handwagi Stimeta Tabak Hoki Sarkana Ekar Satuk Murfudaragi Park Sawalam Loksinduna Airport Authority of India that Sinakre Project Siginamata Lupa Crore Murfudara Threat Handwagi Sel Sizinakre Adubu Fungi Awat Palebina Tabakta Apan Boere Project Simatamsana Loisinaba Matik Sava Fund Pibina Puning Singsinki Chief Minister na Makata Duna Lamdama Sigi Socio-Economic Pibam Faganaba National Highway Ahum Paktopagaluna Sangat Sagatpagi Wafam Pukatki More Townbo Lalolatika Loinaba Kudong Saba Sing Lehenduna Anoba Township Ama Sangatpagitanga Fedabale Masigidama Ekar Lising Ahungilam identified Tore Anoba Township was Sangat Navigamakta Stena Lupa Crore Lising Masatruk Nefutaret sent from Darkar Puri Railfelt Oil Depot District Headquarters Sing da FCI Godown Sing Sanarba NIT Amasung Moregi Integrated Check Post Kidamak Fan Makatana Tadabirik Nabapuning Singsinki Bharat ki President Pranab Mukherjee na Parliament ki apun bamipamda wangang buluna na Narendra Modi na lusingba anuba sarkar asigi pakat kadaba tabak thorum sing thamkre President na nauna Kalaklaba Sarkar Sibo Nungaiba Pongdo Pagaluna Apunba Masung Kukan Panganba Government Amagi Board Piduna Indiana Singba Apamba Makale Barkimiana Apunba Kanba Modern India Amagidama Board Pire Masigidama Indiagi Aningba Apamba Sing Ningba Tunganduna Sarkar Sina Tabak Dogani Lebasigi Sel Tungi Matang da Paluna Hosi Quidi Kudong Sarvatanga Amadasatli GDP growth sada mangadagi tana lady Kazna Komgi Sang Hantabugaluna inflation nasi Pamdo Tak Amada lady Sarkar Sina growth Hangal Hanbugaluna Tabak Cameron Pinaba Toxil Kaya Pakatani Social Health Care Masung Infrastructure Program Kaya Pakatani Nubida Sataba Mute Minay Extremism amusung terrorism da zero tolerant laigani Anoba Sarkar Asina talent tradition tourism trade amusung technology democracy demography demand skill space amusung sel da mapangal kangkal handuna Anoba India ma pohena ba honagani nationalism bo hena masek mangal lehenna ba hona ba galwena na Anoba foreign policy ma sathagani predictable oiba
transparency amasung fair oiba policy environment ama government asina semgani leba asida senja thumja muthanaba thabak paket kani lisingani kunithoi fawgi manungda pung kungamari mai phanganga loinana miyamgi pakayum sing sana thabak lokatkani leba asigi force sing mapangal kankal hanaba khwaigi nova technology sing defense personnel sing da pigani foreign policy ki matang da palladuna sarkar asina yumlon naba singa senate londa amaga mari leinaba santi leiba mara chenabgi namu thabak tawgani bilateral gi thakta issue kya pokhatpada akaiba fauroi haina maki minute yankai mangana saba warol asida panki haksang sopaya ba mongda sanaba satau khaido khaijin tawduna packing tawba mantri pukida leba godown ama food safety eki makhada official singna solon sinduna sil tawkre godown ase thangal bazar da dukan famba mulchan pawal koba magini ngasi godown asida nap ki OCRK Bikramji ki miang makhada SI ani ga loina food safety officer Imphal East in charge by Secretary food safety officer Surasampur TS Sunil Kumar ga loina godown adu sek tawda asataw haksang sopaya ba mongda khaido khaijin tawduna pack tawba thengnaki Tinda pek tawduna mapalamdi pusilakpada akai to yorpasing adu lemaida hidokuna pulap punsilaga madudagi seasonable loikraba asadaw tinda amuk hapsin sil toromani thau halibom phumudo suki matik mot pathenaki godown asida tongan ba company marigi thau tin sing lerumke temaduna godown aduda thabak subam yoi mari su fagalaki godown asiga thangna leiba kwa maru thamba godown amasu saba yaroidaba kwa maru singa afaba kwa maru sing yansinaduna sem sarambagi damakta sel toksinki godown asisu thauge siga mapu amatani hari godown mapu mulchan pawal manipurgi mapal chatkiba maramna mak unabu fangkide maki dukal manungda kari posak leibagi haibadu mak halaklaba manungda khangdoknaba dukal su sil toksinkhre food safety officer y setazitna food safety standard eki makhada namthak toramba mioi sing aingi matungina lupa lakh tara fine tobu loina na mapunsi chuppa phawa jail thamba yai haike am tina hel hazard oigadaba unhygienic oiba yamna mong cha da mong da koi thau jingsi loina makhada haida dana kairaba thau jingse thau makhal amakhakta nate masi brand makhal mari manga suri maside da nira sauri ruchi yauri adagi koi tegor yauri sibam haiba brand mari manga si myanmar ta da bangi loi kairi yanjana jare ure yanjana ba jinga se makoina wiper ni insel laga makong amot pa makha dai si ko mam din laga yam na amot pa si makoina filter tawduna tingki amada koi kaino sing da ano khali daba jingna hanjal laga akoi mayang jing sine engage tawraga masine mystery ni ma bu amuk hanjalaba matung da amuk ahanba sanaba package se khoina relabeling repacking tawba violate act se thugairaga makoi tawle ramde khoi phabani so yam ba hakchang chuninga ba poching ase food safety standard act ki makhada makoi ji penalty chauna pibe yari mapunsi super jenda thamba yari Abdul Pa lakh tara phawa fine tawon ba yari makoina hel hazard to holiba mana commitment tawba crimes gi matungina section dugi jab chaba koi makoi action launa ba koi food safety department degi hai tare mase koi tawjaragani aduga godown sing asido koi jik si storo thamagani handaki all India pre-medical entrance test da manipur gi oina ahan ba rank lakraba Kangabam LSK medical tambada mating oinanaba transport and drivers council na lupa lakh amagi mating pikre Sega road kharapum lekai da leba LSK yumda council gi president experience na lusingba kangbo man satuna sel gi mating asi khusina kibani LSK apok pi leimena macha mahi tamna phona bada fi sadana phona bani adubo anaba ma yawudagi fi sanaba kona du yonthoki duna mi ge memda afung thabak su duna masa ani mahi tamana phona ri haiki makata na council na singjamai singa makha liwalambi da leiba rank pompum doida lakiba salam kennedy desu lupali singyang khai mating piki council na loba class 12 ki arts da ohum chubu position takrabi apokpi lekhrebi thangwaiban lorung purel lekai da leibi langpok langpam Priti ki damak lupa lising yang kai mating piki. Ais Ranjit na Transport and Drivers Council si lambi thong siamba driver amadi gari ki damak laibanate awana tarba mahiroi kaya gesu angam mating pangani haike. Mai masingin lam da boire aduga line kuding makta ekoi angamba ekoi gi thapta ekoi gi angamba ekoi gi shakti da ekoi pangya ba ekoi matung da ko da su ekoi sei kuding gi wane ekoi kari aduba kudong chada ba kudong thiba thenaba mioi sinda adu maimu manung sinda ekoi pina na gi ekoi do ma pandama ekoi thamli aduga loina na ekoi gi haiba makha tarpada ekoi gi mairoi sing sina ekoi gi makha tamdabada ekoi gi kudong chada ba amadi magi family gi adumba aruba position leragadi DDC da su mau phong tong na ba du gi ta ja do koi dum bijari amadi phong bi ro hai na koi
June Tara Nepalge, Atoba Singi, Ningsing Numit, Pangtok, Kadaba, Tarungi Mangoina, Film from Manipurna, Kerkupat, Chengdokre, Parongi Chairman, El Surjakantana, Toromasi Mangoina, Kerkupat, Sit Sang Bahibasi, Farongi Sahigo in a Pangtok to the Lak Labatoromni, Matung the Suit Lepalate in a Pangtokani, Hike. Masi akoina tsaji ba khongjang dudi akoina masi kautoke amasung manipur da laita minari ba community khuli ba amato waina inna singa akoi masen amato waina khusana dana ye manana manipur kaidana akoi pandina si ya ba pandina da akoi ekingi mangana social services ai kuding sinjar amuko amasung UCM anina punna sinduna pangtokadoriba tarawndoi suba digresum uprising unity day gamari lenana Manipur leriba tungan ba transport society natraga association singna toromasibu yoba lakpa ngamna bugidamak mangjono lakliba tang trama thoida aponba mefama mapangthok naba sem saba loire haike nimit asiga yupung 13 minute kuntra tabada kwakaital akamla ka leba amuko gi office ta mari leinaba president natraga secretary singna mifamasi pangthokadabani hairi amaromda June 19 na lakpada Malem Society for Yeksalai Culture na thobasingidamak mafam dai kai khumna utpaga loinana makhoigi mafamda miyamna hailai katpa lakpa matamda awawa kharadang oirabasu koknanba malemgi ayingmai sing yengani hairi post kokun technology and kokun craft training program haiba hiramda numit tarani satrapa training program ama ngasi khurai singabom na kaida leiba iramdam kokun product ki office ta loisin kre thormaduda agriculture minister govindas konthozam manipur pollution control board ki chairman dr NG Bijoyamadi pandam gi president junamsa Dilip Kumar na Taramapu Singwena Sarugaki, Tarunga Mari Lena Junamsa Dilip Kumar na Manipur government sericulture gi lamda ahan mamiyang sanganingi fangdoki Govindas Konthozamna sericulture hena sapar hana government tabakya paikatli haibawa from thamki Jim the Kwai Potwim Pamse Okulunel then Impal East then Impal West I distribution for the topic other than I Wakanda Yamna Hijada Hijatare, Kanjada Viso Mitare, Port Tole Pumsida, he and I went at Hawaii Silaga. A queen in base of Wiki Legati, Potoxium Kahena. 1 metric ton Tomadu, Sahim, the 2 metric ton Torokani. Next year, the 3 metric ton Torokia, Aquina, Aqui support systems, Aquina Pasana Pilagati. Nauremthong Kumantem Lekaidagi, Sinking Anbi, Mayang Bamna, Handak Haidokiba, CVS Class 10 gi Parikyada, Pravadananda, Prasanti, Niketan, Hyderabad ki Mako Aina, Pastor Opada, Tagyal Progressive Youth Association, Kumantem Lekai, Infalna, Nungaiba Fondroli. Haukiba Tang Tarukta, Hangangda, Yote Tante Kongba, Satluba, MD, Nurjamanbu, Kuran Bani Haina, Maral Sizilaga, Tamtina Propobu, United Hata Golabati, Development Council na Yanino Fondroli, Nasi Council Sig Office the Pangto Kiba Pawimipum Amada Secretary, Haji Arafat Alina, Taudo Mari Lenana, Hata Golapatigi, Tongan Bat Loops in a ticket bada, Nurjaman na Kuran Wiki Kudam Sangdam Amatapangde, Mapu, Masam Kako Nupamasa Mana, Kamla Lupasama Pina Bahirake, Nupamasa Dugi Wadu Yadabagi, Maki Yumda, Yotek Tantek Lay, Hizin and Pusilaga Kuran Bani, Haina Maral, Sibani, Kangle, Loop Singers in a Fangli Wapam Singasi, Asumaran, Tidopiu, Haina Mana Makatana, Fongdroke. You hide Kanakana, no have the TV Papai, Maran Lebatari, Mayang Wishino, Pangan Wishino, Mite Wishino, any human society da, Mojumba element matching whatever the Moishi, Handabra Supai. Innerland permit set nabagi matang da nomugi oiba kananino mipamama ngarang Women's and Social Development Organization Bisnupur Ward number mangagi sanglan da pangtokre tonomasida Women's Social and Moral Development Organization Bisnupur Municipal Council Ward number manga amasung taruki councillor Joint Committee on Innerland Permit System gi miyoi singju sorgaki mitop sinmi singna Manipur gi kaithel lalolati amasung ayamba sil puduna senmitlon gi thabak paikre Kunailon amasung lengat lol su tapna mitof na 5 horli Joint Committee na Regional Labor Force hemduna trade khuding magta iramdam gi sinmi sing lehna ba amasung makhoi gi mathok taba training fangan honari hiramasida club amasung mera pabi sing puning thawatuna sinmi puthok piba makhoi gi sinpham singbu hingna ba khona ba mateng pangmug loina status da ILP sana hanaba sangsil pa khongjang singda mateng pi na ba fam phangdok nakhi Manipur gi Hauzik Oiriba Mahok Sage Kal Karakpasi Yanglaga Tongan Tongan district sing da biodiversity
Manners Committee Nefu Mangarom Semduna Tabak Pakapa Hore Haina Additional Principal Chief Conservator of Forest Dr. Kaizaliana Pongdokre Manipur Biodiversity Board na Sinduna Moirangi Advanced Intermediate College to Pangtopa Nomigoiba Biodiversity Awareness Ki Thoromda Pongdokibani Taramasida College ki Principal K Jugindro Dem College of Science ki Reader Oramba Dr. K.S. Samungok Susugaki Dr. Kaizaliana Equig equivalent Ladiba Upal Wapal Ligi Hauraga Equig equivalent Ladiba Tawai Panma Simbo Naxeno Tamba Hibasi Taudabe Yadraba Matamam Oire Akobi Kal Ngat Nabonabada Equig Kudimana Todong Lominasi Haiki Potong Marang Kana Putona Bohonabada Low Singu Bagi Oiba Anova Technology Cases Napomatam Oire Haina Bisnupur District DC Jason A. Simrena Fondokre Wafamasi District Agriculture Officer Bisnupur Sinduna Loya Lakwa Sanglal Kenu the Pangtokeba Nomigo Eba Lomisigi Awareness Program Amadi RKVY Makada Tuan Ba Polam Kay Yentopagi Toromda Fondokabani Tormaduda District Agriculture Officer Bisnupur T. Holland Manipur Rural Bank Nambolge Branch Manager and Sarat Amadi Farmers Club Kainogi L. Toibisu Surgaki Wangang Kibasingna Lomi Sina Bank Tagi Loan Lorga Singwi Hinabi Lainanaba Wafam Sing Pondo Pada Natana Niam Sumna Har Seasonanaba Wafam Sing to Tamki Makatana Lomi Singda Polam Kasu Yatoki Sivgias Wakiba DC Simrena Potok Marankaina Putopada Quality Level Putok Sing Putopada Natana Anova Technology Sing Season Haningwaki Pamba Fondoki effectively utilize the power and the power and how we can the Carino, 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 be gas for the Kupira, Alura, Carino, Tapiaba, Aluya Nutana, Muduma, like 18 success and we issue higher. Some two is the light of me, ye the light of me. Kiam Sifai Kong Ahanbi Nupi Maruki Naunato Punanaba, Meme Mabu President. As Purnima Devi Shu Secretary Wina Kankre. Kreti Gaudagi Gari Driver Abdul Razakpo Zun Taram de Fog Manung da Tadro Trabadi Akan Mukong Sangsalagani Haina Kreti Gaugi Praza Singha Fondokre Wafam Singasi Top Bazarda Lamda Madungi Miam Goiba Wakan Mipamada Fondokibani Abdul Razakpo Manipur Police ki Kangbuna PLA ge Kaderni Haiba Wafamadu Aran Bani Mahapotu Matamda Tadopiru Hairi Abdul Razaki Ruinabina, Maki, Lehuriba Masa Singhamadi, Manungi Yangaga, Miobi Minung Sigaluina, Condition Amata Yaudana, Tadopiro, Fondoke. I in Baba, Tomatam, the Tadopiro, I in Baba, All Manipur Friends of Organization Amadi Defense Union Club and in a Kusam Naduna, Sarangpat, Gram Pansat Amadi, Isang Kunogi Manung de Leba, Handak Saigi Class 10 Amadi 12 exam da, Mark Wangna Fangla Mahiri Sing da, Manapi Luina, Disable over Mui, Tarada, Wheelchair, Kusina Cray, Sarangpat Pangtokiba, Toromasida, Parliamentary Secretary K, Megasindra Amadi, Sarangpat Gram Pansat nominee, Pradhan L. Premkumar Susrogaki. K. Megasandrona, Malem de Ladybus Sokolava Leba, Kudimak, Afava Education, Labing Momilay, Madam Asina, Lamdamasi Sokol and Harabadi Education, I hand with Yang Sangba, Tangai for the Haki. Nisagi Mayokta Sangsila Kongzang Manung Sena, Tobal, Saval Tombuki, Apunba, Maira Fibi Lufna, Nisagi Mayokta Narang, Maira really set cray, Lakaida, Nisayon Mamadi Sava Lepu, Tungin Harold Sing Kansi have a Koloka Lauke, like I said, you Yonba, Takpa Amadi, Guli Saba, Yuanvada file Torgani, Miam Kongzang Asida, Mating Pangbu, Haiki. Pripaki Publicity Officer gave firm Sanju Oinam Purmadu, Maki Mohutta, Kanmana Purgani, Department of Publicity and Propaganda, the Publicity Officer Natopa, Serol Kudima, Kanmana Oina Tolakani Haina, Assistant Secretary Publicity and Propaganda, Levanga Luangi, Serolamana Hari. Trinamool Congress Manungi said, Nabawafam Lucilagli. All India Trinamool Congress Tagi, MLA Ahum, suspend Tore, Atopa Ahumna, so calls notice Piri Hana, Nauna President Kale Hariba, MLA T.S. Sam Kumarna, Lautokre. Nasi MLA Sam Kumar Masaki quarter Pangto Kiba Paugi, Mipam Amada, Mark Masana Fondo Kibada, how Kiba Lok Sava Mikalda, Party Sigidamata Nitin Tabak Tokidamadi, anti party of Wafam Kaya Fondo Pagidamak, Tangwavan, Kendrugi, MLA, Case Jackson, Tongju Kendrugi, MLA TS, Bisorjan Amadi, Wango Kendrugi, MLA, or Lukoi, Party Sidigi, suspend Tone. Lemoriba, MLA Ahum Aduna, Numit. Taramangani Manunda, Makoi Masagi Oiba Aiba, Sengdok Serol, Pirak Naba Kangani, Wafamasi Hayang Manipur Legislative Assembly Speaker da Aiba Serol Piduna,
खनबद नतना MLA मसा सिंगदसु सेरोल योहलगनी फोंदोपगा लोइनना श्याम कुमारना मखाताना करिगुंबा पार्टी दगी सस्पेंड तौरबा MLA सिंग असिनसु नुमित 15 निगे मनुंगदा मखोय मसागोयबो मतिक साबा एइबो पाखोम पीरबदी पार्टी असना खनगनी तृणमूल कांग्रेस मणिपुर म्यामगी थाजबा मांगहंदना सेवा तौनबा होनगनी अमदि मणिपुर गी डिपार्टमेंट सिंगी मनुंगदा लेरिबा अमोटपा अमसुंग अरानबा सिंग सेमदोकनबा थबकसु फाइखलगनी हाइखि श्री JS बिश्वजित उनमे MLA श्री लुकोय उनमे MLA मकोय अहुमसी कुदक्तगी सस्पेंड तौरे अदुगा लोइनना लेमहौरिबा उनमे MLA सिंग अदुना कोई सो पोस्ट नोटिस मसाप तौरे कोइना विदिन 15 days मनुंगदा रिटर्न स्टेटमेंट अमा पिरागदी कोइदा सस्पेंड तौबा अमदि सो पोस्ट पिरापा म्यामसलो मदम जार के कंसीडर तौबा बहन लापा सखंगदबा मियोयनिना महिरोय अमगी मनादा यानबा सना थखरे थाउदो से ngasi nungthil pung 3 minute 30 rom taba matamda mahiroi asina mamanaba amaga loinana school suti tharaba matungda mayumda halapui lambida thokibani sana thatkraba mahiroi adudi laurembam moses sei traumdoi apokpa laurembam bizen maitram awang lekhai digini mahaka lakmina khiba mamanaba aduna khumbo mayum dilan LS Boinau sei tarahumdoi apokpa khumbo mayum maniso larenjam awang lekhai digini makhoi animak maitramda leiba azad english school da tamba mahiroini makhoi na phongdorokpada makhoi ani school dagi thorokpada maitram thong mayada khamdun leramba angobu masuge bhan amadagi mamai mamit khumba mioi ani kumtharaklaga makhoi ani gi masinda karigumba posak amana namsilakpa mikuptagi makhoi gyan takhidre gyan tarapu matamda langol gi sing mathakta makhoi na purakpa school gi khawga loinana tadun lerumkhi hairi matamaduda Moses ki managi sana yaromde amadi Dylan gi manada yanba sana di yaromki maki sana aduda karigumba posak amana kaknanabagi honaramgi takfamsu leromki tungda makoyanina tera lokrapam leka da leba Dylan gi mabuke muyumda sanglatuna tawdo adugo wafamsing pawdamduna miyamna khangnarakpani kama thumni adna adagi kanata ma ko aina mande bewa gen sapaniwa adagi kanamai kanu thawa benang thawa mai ani le me do kanu da hangi na ai du ma du ma ton khang ado ai gyan ta ko da asigi sing kanu du le kairau bitrogi manung senba angorok singi langthrai lokol da ujuna kona nauna sagalliba eco fa khunja singa yanaba ama productive fawa sangwa sagatpa lepnaba nongpok ningtho panthoibi development committee ki president takhelambam jaina phondrole manipur press club ta pangthopa pawgi mifomoda mahana makha taraduna yuna kona eco park asi ayamba saruk masagi pata leiba lamda paikhatpani adubu makhoigi lamdagi hendor laga laikai gi sanabung oina leiba lam khopsinduna makhoi lambi semada yoksinkhre hiramasing matangda wari sananaba hairabasu tadabadagi ngairang kairau gram panchayat ki pradhan jauna kairau bitrada mifam pangthoktuna lekaga yanabam productive phawa thabak lefanaba waref laukibani moregi loksaw manakta sine fangkiba miyo do hojik phawa masak maming khangdana jenims ki mokta leri haksang asi numit humni fawgi manungda claim tawradrabadi dispose tawrakini haina additional district magistrate na order ma thokre All India Muslim e Murarutna France pu miyamda lana uhana bahona laibaktivani hari France ke serolamna ngasi fawa France na amadi Manipur miyamna mid of tan kiba sung tan wi wafam leite lamlamasida huranduna sangsalpa mid of foreigner faduna police ta sinaba crime senaba sing maramda hanjage habida ticket phawba kakpiraba thakiba yaukre hauji laiba maite pangal sing ase aikhoige ningolgi masa masuni makhoiga aikhoiga tana thanaba yadraba nungsinaduna ngasi leiri adubu mayang muslim kharagi thausalna aikoi masalgi marakta nungsinadaba hu kamsinbadi langani masida maite pangal sil inaw singilu singba singa miyeng sangba matau tare hairi government dance college na sinduna numit humni sathagadaba lai harawa jagoi amasung kanglei harawa festival ngasidagi palace compound leba ibudo marong khong children sana pale hangba laibung dhaukre haudopi tharomda art and culture commissioner Dr. R.K. Nimai director K. Subita R.K. Asoba sana amadi pandit Asoba Girani su sarugaki festival asida andro kaksing amadi fayangi lai harawada saba jagoi sing utpagaloinana kanglei lai harawi thorom chu pangthokani hairi Manipur State Kala Academy ni sinduna ibuema sumang lila sanglil da sathriba nefunithoi suba sumang lila festival da ngasi sana lebak narsom artists association ge mangnurba lal utkre lilasi ge iba mutum novinni takpi tambibena laisam tomani
upgrade taukraba health center sing national health mission gi state mission director Dr. Okram Ibom Sani Insinkre sahi kya gi mamang dagi upgrade taukraba health center asigi lefam thokbo sing athubo matamda piragani hari sapikarong community health center asi lisingani taramathoida community health center wallaba mathungda ngasi phawba anoba khudong saba ama phawba phangdre masigi darkar oibasing athubo matamda fangalagani hari Singmairong area da leba afaba mahiroi singi association for the promotions of meritorious students of Singmairong na manamatum pidna puning tawatre kumariak suba oina Simnam Samadevi town hall Singmairong west the pangthokiba tonomasida ASP vigilance thangjam ongbi RK Memi Professor Dr. Simnam Rajendra Hawam Rina amasung Hawam Sangimita su sargaki punna mahiroi homutara tareta case award amasung certificate piki Hoje makata na sana wipau lobisi ngasi sana wipau pizri district level Soberto Cup International Football Tournament Tawal district oina Victory High School kaksinga sei taratret makhagi nupi masagi Lilong Higher Secondary Madrasana sei taramari makhagi nupa masagi amadi Eureka High School Khongjomna sei taratret makhagi nupa masagi winner oikre sei taramari makhagi nupa masagi team taret sei taratret makhagi nupa masagi team taru amadi nupi masagi team anina saruk yaduna mini stadium Thawal Ningombamgi playground setrekiba district level Soberto Cup International Football Tournament Thawal district oina ngasi loisin loisinbi thromda Thawal district additional deputy commissioner KS Lemba District Youth Affairs and Sports Officer Thawal District ki I Purnima se Deputy Inspector of School Zone 3 Thawal ge Ais Priyo Kumar na toromopu singoi ki ngasi sanakiba sei taratret makhagi nupi masagi aroiba match da Victory High School kaksing na LM High School athopambo gol manga sinoda maithiba peki sei taramari makhagi nupa masagi aroiba match ki sanakiba da Lilong Higher Secondary Madrasa amadi Padmaratna English School kaksing normal time the goal among Senaduna draw set padigi kick from penalty mark na decide to da Lilong Higher Secondary Madrasa na Padmaratna English School kaksing bo goal mari humda maithiba peki sahi taratret makhagi nupa masagi aroiba match ki sanaki da Eureka High School Khongjom amadi Little Angels Paradise School Wangbal normal time the goal amata sanaba ngamda badigi kick from penalty mark na decide to da Eureka School Khongjom na Little Angels Paradise School Wangbal bo goal mari humda maithiba piduna winner oikibani winner oiraba madi runners of tarba team sinda trophy sing khusinake Girls ki winner Mathanda Eureka High School Thasigi tang tara humdoi dagi haugadoruba football gi khwaidigi chawraba kumai FIFA World Cup lisingani tara mari ga mari lenena meyam da hena khudong sanaba larik ama thasigi tang tara gi nuthil pung manga tabada All Manipur Sport Association gi complex ta meyam da khudol tamagi toroma fangtolagani amfage hat of the referee obitanatana AIFF ki referee instructor su oriba Yadov Sandra Hawamna compile towa larik asi miyamna khusinabagi thoromda MLA Karam Thamarjit TS Jagisan Yaski Commissioner Dr. RK Nimai Assistant Director Sports Manipur University ki Dr. CS Pradeep Amphagi General Secretary L Ranjit Roina Thoromopu Singh oigin hari Kundrafam Pradhan Timna Kundrafam Jila Parisad Belas Inter Wat 7A side football tournament ki mapu oikre Yafalamjing Kanglov Singarel Tespurna Sinduna YL ke Singarel Tespur ge playground team kunna saruk yaduna mamang thagi tang tara Nepal ki satar kiba ani suba for Kundra from Jila Parisad level inter what 7A side football tournament ke aroba match ki sana kibida Kundra from Pradhan team amadi Kundra from part 2 normal time the goal amamam chanaduna draw satpadigi kick from penalty mark na decide to the Kundra from Pradhan team na Kundra from part 2 goal manga ohumda mighty piduna winner oikibani All Manipur Sambatrako Association ki general body meeting amadi new office bearer kananaba thasi tang kungani thoida kumalampak ta pangtholagani affiliate unit amadi district association singi representative singi ming jun taramanga fawgi manungda pikhalakpa yagani akupa marol association asidi khanglaba yagani hairi sahi sigi July 12 amadi 13 doida Bihar gi Dihari
Onchos Sanaram Patnada Pangtokadurba Guest Prize Classic Eastern India Bodybuilding Championship da Saruk Yanaba Manipur ge bodybuilder Khannabi trial selection Thasi Tang Kunithogi Nutilpong Om Dabda Pangtolagani Saruk Yaning Sing Akupa Marol Thasi Tang Kun Fawi Manunda Association ge Secretary Degi Khangnaba Yagni Hari Thawal District Veteran Tennis Association na Sinduna Thawal ge Indoor Stadium da Veteran Table Tennis Sanroi Yangkaina Saruk Yaduna Ahanba Thawal District Veteran Table Tennis Tournament ki Nufa ge doubles final ki AK Brozen Maite Amadi AK Dev ki Jurana L Mahendro Amadi L Sarjugi Jurabu Maithu Piduna winner oikhe Sahi Yankai Mataki singles final ki Sanakibada A Bamdev Sarmana L Mahendro Bo Maithu Piki Sahi Nipu Mataki singles ki final da L Ibo Sanana A Jiten Sarmu Maithu Piduna winner oikhe Often gi final match ki Sanakibada Y Sana Zawuna W Sana Jawabu Maithu Piduna winner oikhe Makomatang Taraba Sanori Sinda trophy certificate Piduna Poning Thawaki Loisilakpada ngasigi muru boxing amukan pijri Sahigi plan gi send from SPM di SCA gi send from hangat pinaba Chief Minister Oibo Bina Union Finance Minister da taksin khay Bharat ki President Pranab Mukherjee na Parliament ki apunba session da Narendra Modi na lusing banu ko sarkar asigi road map puthokre amadi Asada poyan tawduna khaidok khaijin toromba mantri pukhi da leba godown ma food safety act ki makhada official singna solon sinduna sil tokre ISTV Manipuri Pau Matan Silujere, yang tapi bersama orang